Lilong United Youth Association Lilong Nasindona Association asigi ahanba Meritorious Award amadi handak low khiba MPSC na lowba Manipur Civil Service Combined Competitive Examination 2022 da mai palak lakraba OBC MP Singh taram no opagi thorom ama pangthokre ikai khungnaba utkibaga lona Lilong Horebi Tural ahanbida leiba Bright Brain Institute da ngasi pangthokiba Meritorious Award yenthopagi thoram aduda Lilong Horebi College के Principal Professor MD A Satar Saha Longmai None की SDO BDO MD Zior Rahman MCS Technopol amade masi की SDO BDO MD Nazmul Huda Khan Muri की SDC MD Sukur Ali MSPDCL Lilong Subdivision की Manager Farooq Khan Waqf Vote Manipur की Chief Executive Officer in Charge MD Tajuddin Saha District Hospital Thobal की CNN Laparoscopic Surgeon Dr. Yumkhaibam Sabir Ahmed Lilong Police Station की OC Inspector N Subhash Singh Fisheries Department की Inspector Tahir Ali Pogimayum Hafiz Learners Academy की Founder सु ओरिबा Al Hayat की Proprietor Alhas MD Ayub Khan Pangal Student Organization की President Farid Pogimayum Bright Brain Institute की Founder MD Habib Sultan amadi Maipak Ningthau की Convener सु ओरिबा Luya की President Arshad Basai Mayum na President Member Singh oina saruk yakhe thorom adugi mari leinana warol piraduna Arshad Basai Mayum na hai lamdam asigi tumgi yumbiren oirakadoriba mahiroi singbu makhoi gi tumgi punsida maipak pa mioi amom oina gi pandam phawhanba pandamda mak Wangna fangduna mai pak khraba mairoi sing busu taram op ki thoram asida pangthokpani loina Manipur Civil Service Combined Competitive Examination singda mai pak laglaba singna lamdam asida gidamakta thawai haksang yauna kathokpa amaga loina thabak thoram toroknabagi pandamdasu thoram asi pangthok nabagi haikhi ngasi gi thoram aduda handak haidokhiba class 10 amadi 12 ki exam da mark wangna fangduna mai pak lakraba mairoi singdasu mana piduna pungning thogatke Larik tambagi lamjen larik tambada compete kanna tawna ko matam asida ahen ba tangna pagi tanja asida aina tamuriba aina khona zaruriba asigi mahi khara khakto isu aigoi phangi aduga masigi matungda aina Manipur gi oiba thabak thorum kaya da saruk yaba amadi aigi fisher career da mapung oina ai hena mangjin thaba habdi bright oiba busigi lambi ama chatnabagi adumba oiraknabagi damakta adugi wakhal da mayam purmakna adugi wakhal du khannabagi damakta pangthok